ꯉꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯃꯦꯁ ꯔꯥꯁꯤ ꯑꯁꯥꯎꯕ ꯑꯃꯗꯤ ꯄꯣꯔꯝ ꯁꯣꯏꯕꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯏꯀꯥꯏꯕ ꯅꯪꯕ ꯌꯥꯏ꯫ ꯆꯦꯛꯁꯤꯜꯂꯨ, ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡꯗꯤ ꯐꯪꯖꯕ ꯈꯟꯊꯔꯕꯗꯤ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯖꯒꯅꯤ꯫ ꯕꯤꯁ ꯔꯥꯁꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯡꯒꯦ ꯈꯟꯕ ꯊꯕꯛꯁꯤꯡꯗ ꯆꯤꯡꯅꯗꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯥꯡꯕ ꯌꯥꯒꯅꯤ꯫ ꯃꯊꯛ ꯊꯣꯡꯕꯒꯤ ꯃꯇꯦꯡꯁꯨ ꯈꯔ ꯐꯪꯒꯅꯤ, ꯃꯤꯡꯆꯠꯁꯨ ꯐꯪꯒꯅꯤ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯅꯆꯥ ꯅꯅꯥꯏ ꯂꯣꯏꯅꯕ ꯀꯥꯟꯅꯒꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ, ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯐꯒꯅꯤ꯫ ꯅꯥꯏꯇꯣꯝ ꯑꯔꯨꯕ ꯋꯥꯔꯦꯞ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯉꯥꯏꯔꯦ ꯈꯟꯕꯗꯤ ꯆꯠꯀꯅꯨ꯫ ꯀꯔꯀ ꯔꯥꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯈꯔ ꯋꯥꯠꯂꯕꯁꯨ ꯑꯃꯗꯤ ꯈꯨꯠꯁꯥꯎ ꯊꯥꯕ ꯌꯥꯗ꯭ꯔꯕꯁꯨ ꯅꯆꯥꯛ ꯅꯔꯟꯗꯤ ꯁꯣꯏꯗꯅ ꯆꯥꯎꯈꯠꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯅꯨꯡꯉꯥꯏꯖꯕꯁꯨ ꯐꯪꯖꯒꯅꯤ꯫ ꯁꯤꯡꯍ ꯔꯥꯁꯤ ꯃꯔꯨꯞ ꯊꯥꯖꯕ ꯌꯥꯗꯕ ꯑꯃꯗꯤ ꯅꯊꯛ ꯊꯣꯡꯕꯅꯁꯨ ꯏꯆꯥꯟ ꯆꯥꯟꯕꯤꯔꯣꯏꯗꯕ ꯂꯩ꯫ ꯅꯆꯥ ꯅꯔꯟ ꯀꯥꯏꯗꯅꯕ ꯍꯣꯠꯅꯧ, ꯅꯤꯡꯕꯗꯤ ꯊꯨꯡꯒꯅꯤ, ꯁꯦꯟꯗꯣꯡꯁꯨ ꯆꯥꯎꯅ ꯐꯪꯖꯧ ꯍꯥꯏꯕ ꯂꯩ꯫ ꯀꯩꯅ ꯔꯥꯁꯤ ꯂꯥꯏꯕꯛ ꯐꯕ ꯍꯧꯔꯦ, ꯅꯤꯡꯖꯕ ꯑꯌꯥꯝꯕ ꯊꯨꯡꯂꯒꯅꯤ꯫ ꯃꯤꯋꯥ ꯂꯧꯗꯕꯅ ꯂꯟ ꯆꯪꯕ ꯍꯦꯟꯒꯅꯤ꯫ ꯀꯗꯔ ꯌꯦꯡꯊꯤꯕ ꯑꯃꯗꯤ ꯆꯥꯊꯣꯛꯅꯤꯡꯕꯗꯤ ꯌꯥꯝꯃꯤ, ꯄꯪꯊꯕ ꯌꯥꯗꯦ꯫ ꯇꯨꯂꯥ ꯔꯥꯁꯤ ꯑꯔꯥꯞꯄꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯥꯎ ꯊꯥꯖꯕ, ꯈꯜꯂꯨꯗꯕ ꯀꯥꯟꯅꯕ ꯐꯪꯖꯕ ꯂꯝ ꯆꯠꯄꯗ ꯃꯥꯏ ꯄꯥꯛꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯔꯝ ꯈꯪꯗꯅ ꯍꯣꯌꯥ ꯐꯕꯗꯤ ꯀꯥꯟꯅꯐꯝ ꯈꯪꯂꯣꯏ꯫ ꯕꯤꯁꯤꯛ ꯔꯥꯁꯤ ꯌꯦꯛꯅꯕ ꯂꯩꯔꯝꯂꯕꯁꯨ ꯃꯌꯦꯡ ꯇꯥꯈ꯭ꯔꯒꯅꯤ꯫ ꯊꯧꯅꯥ ꯐꯨꯗꯣꯛꯅ ꯊꯧ ꯄꯥꯡꯗꯕ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯅꯥꯄꯜꯂꯤ ꯂꯣꯏꯅꯒꯅꯨ, ꯃꯔꯝ ꯆꯥꯗꯅ ꯍꯣꯌꯥ ꯐꯒꯅꯨ, ꯃꯇꯥꯡ ꯏꯆꯥ ꯆꯥꯔꯣꯏ꯫ ꯙꯅꯨ ꯔꯥꯁꯤ ꯅꯤꯡꯕ ꯃꯄꯥ ꯆꯥꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯃꯇꯦꯡ ꯂꯧꯅꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯔꯝ ꯁꯤꯟꯗꯣꯛꯄ ꯍꯩꯇ꯭ꯔꯕꯗꯤ ꯅꯆꯥꯛ ꯅꯔꯟꯗꯤ ꯆꯠꯀꯅꯤ, ꯆꯣꯞꯀꯅꯤ꯫ ꯃꯀꯔ ꯔꯥꯁꯤ ꯃꯤꯌꯥꯝꯅ ꯉꯁꯤꯁꯨ ꯌꯥꯝꯅ ꯆꯥꯟꯕꯤꯒꯅꯤ, ꯑꯔꯥꯞꯄꯗꯒꯤ ꯀꯥꯟꯅꯕ ꯐꯪꯖꯒꯅꯤ, ꯄꯜꯂꯝꯕ ꯊꯕꯛ ꯄꯪꯖꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯔꯨꯕ ꯇꯥꯟꯐꯝꯗ ꯃꯥꯡ ꯊꯥꯅ ꯋꯥ ꯉꯥꯡꯗꯕꯅ ꯑꯁꯦꯡꯕ ꯇꯥꯒꯅꯤ꯫ ꯀꯨꯝꯚ ꯔꯥꯁꯤ ꯍꯔꯥꯎꯕ, ꯋꯥꯈꯜ ꯊꯣꯛꯄ, ꯃꯤꯌꯥꯝꯅ ꯇꯦꯡꯕꯥꯡꯅꯤꯡꯕ, ꯂꯥꯏ ꯒꯨꯔꯨꯅꯆꯤꯡꯕ ꯆꯥꯟꯕꯤꯕ ꯑꯃꯗꯤ ꯑꯅꯧꯕ ꯑꯁꯥ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯅꯝ ꯇꯥꯟꯕꯗꯤ ꯊꯧ ꯄꯥꯡꯒꯅꯨ, ꯃꯔꯨꯞ ꯀꯥꯏꯅꯒꯅꯤ꯫ ꯃꯤꯅ ꯔꯥꯁꯤ ꯑꯁꯥꯎꯕ, ꯐꯥꯊꯕ, ꯄꯥꯡꯕ ꯉꯝꯂꯣꯏꯗꯕ ꯋꯥ ꯉꯥꯡꯊꯣꯛꯇꯕ ꯑꯃꯗꯤ ꯍꯟꯊꯕ ꯂꯣꯏꯅꯗꯕꯅ ꯃꯥꯡꯒꯗꯕ ꯀꯌꯥꯗꯒꯤ ꯀꯟꯖꯒꯅꯤ꯫ ꯃꯤꯌꯥꯝ ꯂꯣꯏꯅꯕ ꯅꯠꯇꯅ ꯅꯥꯏꯇꯣꯝ ꯊꯕꯛ ꯄꯥꯡꯂꯨꯅꯨ꯫ ꯁꯤꯒꯤ ꯂꯣꯏꯖꯔꯦ꯫